नुपी अनि वारक वातेम तौबदा लुपकी कादरसिंगना वाहे वाता फजदब सिजनखिबदो लुपकी माइकैदगी लेबाक मयामदा सोइख्रे हाइना Kcp PWG MC Unification की PRO चिंखै nganbana thadropa cherola mana haide cherola sina hai mitai khunai da amukta thoktriba hangoiningai oirba khunai asibu maring marang hanba yaba thodo ama oina laisang them koba langtabal kunjada leba meoi asina maga mari thokpa nupi aniga aronba mari leinaram thodo adubu lumna lawbuga loinana thodo asida senai hairiba nupi ani adu warak watemba tawbada lupki kadar singna wahi wata phajada basizna kibadu soikhre hairiba meoi ase lup asegi action teamna thiba humbagi tabak sathare lup asina thodo aduga mari leina phangba report amada mari mata masak khanglaktraba sadagi hena sathiraba laisang them koba se masa kanjanaba yawoloi lup amada sangjaduna leiri haiba paw lup asina khangba ngamle laisang them koba hairiba khunai asigi yeknaba mioi ase kanagumba yawoloi lup natraga civil society organization natraga lekai ge club amatana sangjafam pibigado laisang them koba bu lup asida sinabiduna masagi maragi matungina leibak mayam khangna chairak pibada yawolop sing CSO sing amade club sing naso lup asebo mateng pangbiyo haina serol sina maka taragle Kuki Volunteer sing asina volunteer oiba toksaraga misam oina ingjage haina on thajaba yade haide karigumba volunteer oiba toklage hairagade misak aduna lupa lakh ani thigadabani haide loina na achouba chakle nama susen gadabani haide asomna social media singda Kuki singi notice ama khak share tawnarakle Kuki National Army ga mari leinadanaba Nscn na Kuki khunja singda khangan khre Manipur की कामजोंग अमदे तेंगनोपल डिस्ट्रिक्ट चंगसिलगलेबा कुकी इलीगल इन्फ्लक्सिंग असिबोत थेंगनबा नेशनल सोशलिस्ट काउंसिल ऑफ नागालैंड Nscn ना मफम अदुदा लैरिबा कुकी खुंजासिंगदा खंगनख्रे औकिबा सही 2024 की नवंबर 5 ता नेशनल अमदे पॉलिटिकल अफेयर्स कमिटी की पांगथोकिबा जॉइंट मीटिंग दा लौकिबा वारेब अदुबो निंगसिंगलदुना हौकिबा सही 2024 की नवंबर 8 ता Nscn म्यांमार का तैनाना लैरिबा कामजोंग अमदे तेंगनोपल डिस्ट्रिक्ट के कुकी चिफ एसोसिएशन की मखादा लैरिबा Tangkhul region Khurmi region amadi Kuki tribal union da lairiba yumthong amadi population census chathanabasu Naga army da yathang pi khre haide Nscn Naga army da pi khiba yathang adu da hairiba district ani asida lairiba Kuki khulsing gi chief singna Naga army ga yengthinariba Kuki national army da karigumba makhal amatage mateng pangdana bakhangan gadabane Kuki khunja singna nongma da pangthok taba yadarba masagi mathaunatna hairiba KNAB gi kadar singbu sangjafam pi ba yaroi karigumba Nscn na thoglaba cherol asigi mayo कनागुमना थबक थौरम चथरम थोलबदे मदुदा थोलकपा अफाफतगी दायता मसाना पूजगदबने हाइनसो Nscn की सेरोलसिना खंगलगले BSF ईस्टर्न कमांड मणिपुर की फिबम यंगसिनख्रे BSF ईस्टर्न कमांड कोलकाता के एडिशनल डायरेक्टर रवि गांधी जनवरी कुन दगे कुनमाथोय फावबा मणिपुर द लैदन स्टेटस के ऑपरेशन सिनारियो मदि स्टेट असिदा हिंसा के थौदोकसिंग हेंगलकपा मतमदा BSF ना ऑपरेशन चथनबगे सेम सारेब फिबम से यंगसिनख्रे हाइदे इम्फाल दगे किलोमीटर 19 खक लापा के पोलैंड हाई स्कूल कुकी लालौबसिंग केम ओइसिनले हाइना सोशल मीडिया सिंगदा थागनारकले कुकी मिलिटेंट सिंगना पिकलिबा आंगांग सिंगबु खुलाई पायहानदुना लानमी ओइना सिजिनले हाइदे इम्फाल लगे किलोमीटर 19 रोम तमक संगलगा कांगपोकपी डिस्ट्रिक्ट के कांगसुप गेलजांग सब डिवीजन के मनुंग चन्ना लैरिबा मणिपुर लेंगा के पोलैंड हाई स्कूल मसिंग यामलबु कुकी लालौबसिंगना केम ओइना सिजिनबगी वीडियो सोशल मीडिया दा वायरल ओइरखरे